ngasi New Haven the protesters singa Assam Rifles ko muknabada Assam Rifles na tear gas amadi fire blank round kya marong kapkhre loina na kongjang loi singda aso open kapkhre hade nakalam romdana Naga Kaya Students Organization ka tho katamnaw long KKL gi president Mathotmi kasar Assam Rifles na pharaga furakhre hade Manipur gi Laho village saina khangna ba mafam aduda army gi bulletproof vehicle ama longkhre hade asopan misimina yawgi paw huju pawgi oina phangbang amdre maka taba update ngaimina se ukhul gi sokbaw village tai CRPF singbu naga gi ima singna phanek na kanduna tan khre hade CRPF sing sanghan khidre hade madugi video social media se viral oira khre Label attack the KNF sena de haina thamla khre haukiba jun manga da kangpokpi district ki new kaithalmanbi police station ki manung senba label khulen village da khulai paiba signa attack tawdur me ahum hat khiba du yum taret mai tha khiba ki thawdo ado KNF ko mari leina de haina loop asna thadorpa zerol amana haide zerol sena makhata na haidbana Nathaljang Sadar Hills da leba camp Ebenezer headquarter de thadorok zero amna hairibana thodo adugi matang da lup asda marasi na bahona riba du yumpham yaude thawong silup asgi mixat thi hanna bahona bane KNF ki mai kai de thodo adu da laikhidraba singi imung manung gi awaba da su sarugyare aranba propaganda kaya sandokpana miyam da lana launaba amasung lamda masda santi amasung tangdu laitaba phibam porak na bahona riba sida akai ba kaya lakane kukin pi Manipur rajniti gi oiba khudong sa pa khara launa bahona bada miyam na awasai theng kaya mayok na riba sibunam senna bahona bagi thawong condemn tawi civil society organization political leader amasung media platform singna bab na sajinba ma di sumilali khangdaba paw sing sandorakliba asidagi section bio stakeholders sing security amasung human right ki matang da miyam khana naina bada asumba evidence amasung integrity da yumpham oiraga sathanaba apel tawre organization asigi maikai de misam miyam da sathaba makal khudima ke hingsa ki thawong se condemn tawi haide Gari accident da miyoi ama sede ngara ahing nuya matung pung ama makhairom taba matam da Imphal rom da gi mayang Imphal tamna thorokpa Royal Enfield ama wangko yorokpa da lambi da hui ama phaina sensilakpa da gi accident thokpa da lambi adu da laikhidre amana soktuna laikanare laikhidraba miyoi da gi maming Thaudem Akas apokpo jila kawe thaudo adu da sopa nanglaba miyoi aduna mayang Imphal konsak maning lekai da gi Khomantem Boris Elias athoiba sahi kulumdoi apokpo tomba kawe soklaba miyoi asi hauzik North AOC da labor ras medicity ki ICU da laikanari haide LPG gas ki mamal lupa kun gamapan hengat khre ngasi June taret tagi LPG gas ki mamal lupa kun gamapan hengat khre maleng gi oina energy ki cost asi wangkhalaki bana maram oiraga haukiba tha ahum gi manungda gas cylinder ki mamal hengat ki ba si ngasi gas ki tharaga anirak subane industry source matung ina de kg 14.2 lumba LPG cylinder amada Delhi da hana lupa samapan trongdoi piramba do hauzik lupa samapan ni phunithoi oiraga ne West Asia da global energy supply da ayatpa panba kya laiba amasung malem gi oina thau gi mamal hengalakpana maram oiraga haukiba March tareta LPG cylinder gi mamal ase lupa hompu hengat ki bani haina paus na makatare Assam Rifles na Ukhul district ki New Haven da namduna outpost hangjilakpadagi tangkhul nupi singa chauna mukna khre Ukhul amasung Kamjong district ki jaga da Kuki amasung tangkhul naga anigi marakta chauna ongkhanariba asiga mari lenana Ukhul district ki Sokbaw village ki jurisdiction manung chana lairiba New Haven da nauna Assam Rifles ki post ama hangdorakpadagi tangkhul naga nupi singa chauna mukna khre Kathoi Students Union Kathaulong amasung Katho Women Coordinating Committee ki maikai de ki Assam Rifles ki thawng adubo akana mo da condemn tawkhre organization ani siga maikai de ki thadrok ke cherol sing da haibadi New Haven gi jaga sida nifusuba Assam Rifles na makhoi gi temporary outpost ama namduna sajin khiba siga mari lenana mangjong na mari lena ba khul gi authority sing da gi ayaba lobra pau piram banatraga khana naina khiba amata laite Assam Rifles na sathaki ba thawng se Manipur Village Authorities in Hill Areas Act 1956 ase
violate tawbani amasung local village authority ki jurisdiction amasung authority singbo karisu leitana khanbagi maongne new happen da Assam Rifles na namduna outpost hangjinba haibasi village ki jurisdiction da chathaba encroachment ki thawong amane maramaduna haiba thawong ase organization sing asina yaba ngamloi thawong ase village authority ki authority singbo atamna singnabane village authority ki maikai digi kiara hana Assam Rifles da jaga adudagi Assam Rifles withdraw tawkinaba khangan khiba leire khulge authority amasung community leaders sing ki maikai digi kiara hana appeal tawkhrabasu Assam Rifles ki maikai digi haiba kem ase hongdokpagi phirep amata leite maramaduna khulge nupi singna makhoigi jurisdiction manungda nifu suba Assam Rifles ki sangsak battalion activities samata pangthokpa yaro hana khongjang sangsang kibaduga mari lenana Assam Rifles ka muknabagi thawdo adu thokhibane security arrangement gi namada khulge authority ga khanaba tawdra thaba amata paikhatpa yaroi Assam Rifles na sathariba thawong sing asigi mayokta ngarang su kathaw students union amasung kathaw women coordinating committee na new haven da hangliba Assam Rifles ki temporary outpost adu khudakta hongdokadabane hana akanba protest sathakre loinana thawdo adu ga mari lenana pamdaba thawdo sing tholakpada madugi Fata daita pumba Assam Rifles na pugadabani haire Nambol area da mela tauba amasung bisal na chingba shopping mall hangba yaroi hana phongdorakre lebaki irang na maram oiraga mahairoi singna mahai masing mapung phana tamba ngamdaba amadi masa masu amadi mama mapa leitabagi makeup mira khona nin khongdun leiringai matam asda nambol ga koiba amadi nambol area da mela tauba amadi shopping mall bisal na chingba amata hangba yaroi hana nambol kaithel lukmai sintha lukki maike degi phongdorakle lop asigi secretary na lusingduna ngasi nambol khori phaba lampak ta mela taugane hana sem sari basing adu yengsin basat kiba khongchara maga mari lenana lop asigi secretary yumnam Santi balana hai kibada hau kiba sahi ahum longi matamasi Manipur gi kaithel khudimakta nongmagi sara taliba ima kya na magi imung manung puna bo honabada awaba kya mayaw na ringai da kanagumba kharana mela tawgani hairiba si khudakta gi athingba thamle haike Loki member Longjam Umabati na hai kibada nambol kaithel si kendra sigi miyamna sakta aduna masa masu amasung imung manung puduna sahi kyadagi laklebani adubu senjau paiba kyana laraba miyamgi khandana bisal gumba asoba shopping mall hangba yaroi karigumba hangdaba yade haragasu nambol kaithel dagi kilometer mangagi wangbada hangbiyo karigumba lop asina thamliba wafam asig mayakta namduna mela taunaba amasung bisal mall hangnaba honaraklabadi sabsana thengnagani haike Combined Force na Ukhul District ki Litan Mahadeva Sana Kaithel yauna combing operation sathaba haukre hari Mamang thame tarawdo da Kangpopi District ki Kotlen amasung Kotjim village ani gi marakta militant singna ambush tawduna thadaw search leader ahom amadi driver ama hat kiba thawdo ki matung tarakpada Kuki amasung Naga sangi civilian sing phajin khraba matung makha tana Kuki amasung Naga phurup ani gi marakta violence weba thawdok sing thokduna singi district maruina Kangpopi amasung Ukhul District da thoklibe irang singa sibut laksenba ngamna bagidamak Security Force na paksana combing operation sing sathaba haukre ngarang dagi hauna combined security force na Ukhul District ki Litan Mahadeva amasung Sana Kaithel National Highway 202 amasung 102A gi mafam singda paksana combing operation sathaba haukre security force sing ki combing operation adu gi manung sana Kuki amasung Naga phurup singna khundareba mafam singda coordinate patrol tawba area domination sing sathaba haukibaga loinana militant sing na saramba bunker kya thugaiduna makha tana tension laitana dama amade mofam sing adu ki santi amasung tangdulai taba hanjilakna ba security ki section thorang kya lokhot khre officer source ki matung ina combing operation adu the security force sing na village authority sing CSO sing gi mihut sing ga unaduna security force sing da cooperation piduna mofam sing adu the law and order nikthina leina ba hona kibaga loinana security force na khunja sing gi punsi amasung lanthong ngak tuna aki khang pirak popunamak ngak thokna ba hona gane hana thajaba pi khre haire officer sing na village authority sing amadi civil society organization sing da appeal tawraduna khungi naha sing yariba makai violence weba thawong sing da yausiloidabane amadi makhoi bu hingsa gi thawdok sing dagi lapna thamduna santi purakna ba honamina si hairi security force sing na paktakna na sathaba haukiba combing operation sing asima khatana sathaduna khunja sing gi punsi safety oina leiba ngamna ba amadi miyamna secure oina leina ba amasung highway sing da apanba sing yauduna satoka sin yana ba lokhotba yaba security gi thabak sing lokhotba hauragani haire Kanglok ki irang na maram oiraga lanjena dunu lairiba IDP lising home puro mase karam na SIR sathagadabano haibada samamnaba ama oire haide
Laibasigi ahum suba tangka ki oina state asida chathariba SIR asi May 13 hauraga mathang tha June 25 phawbagi manungda yumthong sangduna verification tawbagi thabak loisingadabani harabasu kaloki irang asina maram oiraga mayum makai thadoktuna lanjanaduna IDP oina lairiba mioi lising home furom ase karamna SIR chathawgadaribano haibasida Chief Electoral Officer CEO की माइकई की अचौब चमनबा मसीना मरम ओइरगा चीफ इलेक्टोरल ऑफिसर मणिपुर की माइकई की इलेक्शन कमीशन ऑफ इंडिया दा अइब चेरोल थादुना हानख्रे हाइरे पाउसना मखाताना हाइरबदि कालोब की इरांग असना मरम ओइरगा खुल थादुक्तुना लांजनखिबदगी गो सेटलमेंट ओइना कनामता लैतना लैरबा मफम सिंग अदुदा इलेक्शन ऑफिसर सिंगना करमना युमथोंग संगदुना वोटर सिंग करमना वेरिफिकेशन तौगदौरिबनो मतौ करमना युम मैचा खरबा अमाता थोखरबा युम सिंग अदु वोटर सिंग अदुगे युमने हाइना करमना फोटोग्राफ अपलोड तौगदौरिबनो हाइबसिने मसंग ममिंग ताकथोनिंगदबा सीनियर गवर्नमेंट ऑफिशियल अमना फोंदोखिबदा इरांगना मरम ओइरगा लांजेनादुना रिलीफ कैंप नत्रगा तोंगान खंगना जानाबा सिंगी युमदा लैरिबा IDP सिंग असिगी SIR चाथाबदा मसिगी स्टैंडर्ड ऑपरेटिंग प्रोसीड्यूर SOPC करमना तौगदौरिबनो हाइना हौखिबा इराय नुमिता चीफ इलेक्टोरल ऑफिसर मणिपुर की माइकईदगी इलेक्शन कमीशन ऑफ इंडिया दा इब सेरोल थादुना हंख्रे कालोकी इरांग असिना मरम ओइरगा मैतै अमसुंग कुकी जोगी ओइना हौजिकसु मयु मकै हंजनबा यादना लांजेनादुना IDP ओइना लिसिंग होम फुरम लैरे वारसिन पुरकपा ngamjana लैरिबा वायलेंस की थौदोकसिंग असिना जिंगी मफम क्यादा लैरंबा मैतै सिंगना बेली डिस्ट्रिक्ट दा अदुगा तंपाक की मफम क्यादा लैरंबा कुकी जो सिंगदा सिंगदा लांजेनादुना लैरे सिक्योरिटी फोर्स की माइकईदगी उंखनरिबा कालोब अनिगी मरक्ता अमना अमगी डिस्ट्रिक्ट लान सिंदुना संगदनाबा अमसुंग वायलेंस की थौदोसे अमुहाना थोक्तनाबा हाइदुना सिक्योरिटी फोर्स सिंगना सिंग अमसुंग बेली की डिस्ट्रिक्ट सिंगा समनारिबा नेशनल हाईवे सिंगदा बफर जोन सेमदुना ngak सेंदुना लैरे स्टेट असigi oina IDP na taba singi oina di enumeration process asi hojik su makha tana chathari adubu IDP singi oina di hojik chathadana lairi chief electoral office Manipur ki maikai di citizen singi oina di BLO ki khuthang da SIR ki form sing adu yenthokli adubu IDP singi oina di yenthoktana lairi matau karamna IDP singi SIR asi chathagodor bono haibagi matang da election commission of India ki maikai di standard operating procedure SOP adu athubada thaduna khanghalagani madu फाउबदी ngaikhiba tare haire hauja su kuki amasung naga ani ki marakta nauno unkhannak pasina mayum kai thadoktunna lanjanaba kya amasu yaure masisu asauba problem ama oire maite amasung kuki ani ki marakta unkhanaba ki thodok loikhibaga kuki amasung naga ani ki marakta nauno unkhannak pasina makhoi na leramba khul kya ama thadoktuna lanjana khibadagi ghost colony oina leiba kya amasu yaure adubo IDP singi oina di SIR ki process ta komthokpa kharadi lakmaba yai haire ECI ki official amana phongdokhibada SIR की SOP asi sabchana ngana sakadabani jaga sing aduda lairiba BLO singna mioi sing aduda enumeration form yenthokadabani haire marasida kuki organization for human right ki maikaidagi su lajanaduna IDP kya laiba maramna hojik SIR pangthokpa habase matang matam chade hana phongdokpa laikhrabane Singi district sing tama thomaram khangdana khul kya masang hengalakli haina XM and biren phongdokhre Office data matung in the Singi district sing the mathong maram khangdana khulgi masing hengalakli ba sina Singi district sing da manadabam ong the sahi manga asida khulgi masing khangen hengalakli haina hanagi chief minister nongthombam birena phongdorakle Singi district sing maroina kangpokpi Surajanpur Senapati amasung Ukhul district ki infographic share tawraduna and biren high 1972 dagi 2023 phawgi manung da hengalakli ba khul singi matang da kupna examination tawba yamna mathau tai haina phongdorakle XM na पुथोरक्लिबा खुल संगी फिगर सिगे मतुंगिना हाइरिबा सिंगी डिस्ट्रिक्ट मरी असिदा 1972 दा खुल सात्रट का यांखै मरी लेरंबदगी 2023 दा खुल लिसिंग अमगा चामा तरामाथोय लेरंबगी खुल लिसिंग अमगा चनिपान होमफुमंगा हेंगलखे डाटा असिदा कांगपोकपी डिस्ट्रिक्ट की ओइना खुल चामागा मोद्रॉमदोय लेरंबदगी खुल सात्रट का तराउमदोय दा हेंगलखे अदुगा सुरजानपुर डिस्ट्रिक्ट तना खुल चहुंगा कुंथ्रामापन लेरंबदगी खुल चनिपान का होमुद्रा मरी दा हेंगलखे हाइरे मसिगे ओना तैना Senapati amasung Ukhul district singtana khul sing panghen hengatpa thengnate hairaduna Kangpokpi amasung Surajanpur district ani asida Singi district mari ki khul masing hengalakiba sigi chamada maudra manga percentage oide haina phongdokle Singi district singta khul gi masing hengalakiba si abnormal oi hairaduna and biren singna hai piriba statistics amasung khul masing hengalakiba pattern sing asi ningthina scrutiny tawu mathau tare piriba data asida khul hengalakiba gi maram ningthina
uba phangde hairi XCM putholakliba infographic asina hengalakliba khulsing asigi maram ase khulsingi administrative bifurcation tawkiba hana record tawdana lerakhiba statement sing recognition pikiba demographic expansion torokpa migration settlement pattern sing honglakpa amadi government ka mari lenaba processing asina oigani hairi and biren makha taraduna hai singi district kharada mathong maram khangdana hengalakliba khulsing kupna examination tawduna karamba recognition sing pikiba no haiba record sing census data land amasung revenue documents sing historical maps sing satellite imagery sing amasung migration patterns sing ningthi thigatpa mathau tai hairi mathong maram khangdana singi district sing de hengalakliba khul sing asi sumna wahai oina haibana te minna uba data sing da yare haiduna XM birena makha taraduna hai mathong maram khangdana hengalakliba khul sing gi matang da Manipur state ki oina demographic science land governance amasung development planning sing gi discussion tawba mathau tai hairi Manipur habasi lokta khakta oigadore sarkar na miyam ngak senba ngamdrabadi resign tawbiro haina pausun di liuna phongdokre sarkar lairibasi misam praja ngak sena banatra praja singkham thena ware haba makhoi khangdabra haujik tumduna leiba matam na temikap thoklo karigamba praja ngak senba ngamloidaba oirabadi resign tawbiro haina kuki khulai paiba singna naga misam taru hostes ona phajan khraba matung haujik phawba mafam khangdana lairibasi gi matangda arang kangla tongbida naga nupi singna sathakiba protest amaga Lenana konsa khuldagi protester singna thamoi shongna lengakta wakat khrei protest asiga mari lenana konsa khuldagi poksun diliuna phongdorakibada Manipur habasi sing amasung tam ani pulaga semlibani sing khakta natraga tampa khaktana Manipur oibi yaroi adubu ngasidi Manipur simagi magi lamni haiduna kansinakibadagi machet kya thokna kaibagi phibamda leire Manipur haraga lokta khakta oigadore leiriba phibam asida sing tam ani lingjal manaduna apunba Manipur gi saktam ka handana bohona minase sarkar gi maikaidagi su naga misam taru adu athubada swangam yaudana thadokna bohona gadabane Kuki khulai paiba sungna phakiba naga misam taru adu haukiba me tarong doida konsa khuldagi atopa mioi tarani thoiga loinana phakibane haujung mafam khangdana leiriba makhoi taruk adugi manungda ahumdi makhoi makhoi gi nupi sing aduga punna phaminabane adu mioi tarani thoi amadi me tara mangada sengdorakle makhoi makhoi gi loina bisinga punna phaminakiba mioi ahum adu yauna punna mioi tarani pandu phabagi thaudokta leilon bai phai kuki khulgi chairman amasung mahaki loina bi chenari bani Lailon khungir kuki nupi singna makoi tarani para du pharaga kuki khulai paiba singda sinakibani punna phaminakiba tarani thoina thadoraklaba tarukna mafam khangde haiba yaroi karigidamak sarkar gi makaidagi lailon khulda changduna maraliba mioi singa du phaba ngamdribano phakiba mioi singa du siri natraga hingde haiba sarkarna tangdangba ama khanghangadabani sikre haragana asiba haksang adu imung manung amasung naga miyamda khusinagadabani hingli haragana athu matamda thadorakadabani sarkar gi makaidagi suhiramasigi matangda miyeng changduna phakiba mioi adu athu matamda imung manungda sinana bohonagadabane sarkar lairibasi misam praja ngak sena banatra karigumba misam praja ngak senba ngamloidaba oirabadi khudakta resign tawbiro haidba dabi tawke Kuki singna kilometer kuntra manga sangba kopin rally chakre hari nahan jun manga da sakhangdaba khulai paiba singna kangpokpi district ki new kaithel manbi police station ki manung sanna leiba leibol da attack sathabadagi leikhidraba mioi ahumatu ki mafam de kai komna bo utbo ina ngarang yamlaba kuki zomiam na kangpokpi district headquarters da ki phaijang da leiba marcher cemetery tamna kilometer kuntra manga sangna kopin rally chakre leibol kuki khulgi mioi ahum halamba thaudo adugi mayokta yaningdaba phongdoktuna amasung thaudoktu Justice Pangangada Haina, Narang Nomaki oina Kangpopi district total Sadang Kongjang Sang Sinke, Kulai Piper Singaduna Mate Manau Yauna Hose Hosek Masaki Loina be now Puraga Ladyba, Amaginu Pa Amabo, Nomena Kap to Halam Kiba Todoktuki Matanga, Hosek Zagadu the Tensan Wang lady, funeral process adu Kangpopi district hospital the lady Batawa Yaudra Kuki Hongi Haksang adu Gadi the Haplaga, Pajang Tamna Lake, Toramata the Kuki Jogi Yamlaba, Mioshing Sarugyake, related the Sarugyaki was sing a Tokli Bakalo Kirang si Atubu the Lushindana, victim singer justice Pangada Amasumi Samiam, Aswangam Toktanaba security Yakan section Torang sing Lokot Gadaban Hana Dabi Tauke, Asibak Sang singer to Makoki Kul label Yauramatung, Miamna Natko Pijo Setano, Oklaba Matung Kopinadu, Pajanga, Labor March Cemetery Tamna Purokuna Mapamadu, the Awaba Pongdopogin Mipam Amasupang Tokre. Thoramadu the Sarugya Kiba community leaders in Maikaidagi, Naran Satkiba Kopen Relay, Taudoxing a Sigi Justice Panganaba, Amsomakogi security P Nanaba, Apple Taubugi symbol Amani Hairi.
Bumeshori Asian Athletics the Sarugyana Bakalakle Hade, Matang Tha July Mapandagi Taranithoi Pauba Sinagi, Ordos the Bangtokaduriba Asian Under 23 Athletics Championship 2026 the Sarugyana Bagidamak, Indagi Oina Athlete Yankimari Kalapagi Manung the Manipur athlete, Huidrom Bumeshori Yaure Hade.